yansilagani haina cheksinwa thamkhre Manipur Central Jail Sajiwada Matam Sangna Fadok Taduna Layakpa Myanmar dagi Muslim Mari ngasi Myanmar Authority da khusinakre Lamdam asigi hogolakliba naharol singbu mafam da laiba natural resource singi makhapona ahenba loksing pinanaba thabak paikhatpa tangai fade haina MPR ke Ranjan na phongdokre Manipur dagi Article 371 lokthoktabada kanaba karisu leite haina Ministry of Defence ke retired Commissioner Wairokpam Narendra na phongdokre Amadi World Suicide Prevention Day gi thoram pangthokre jahi nawribana hasingna suicide tobagi chang wangli haina Health Director Dr. K Raju na phongdokre Kramzari Times of Manipur gi Manipuri Pawmiyang tabiriba mayam punumakpu ASHAPRIYA na taram nokchare nasigi maruba pawsing machakhaina pizari September 15 fawgi manungda JAC na lengakta thamkiba wafamsing thabak oina onthoktrabadi Manipur miyam ga loinana akan bakhongjang kaya changsin gani haina JAC gi convener L Gyaneshwari na phongdokre ngasi thangmai banda laiba thau ground da pangthokiba pawmi singa unaba mada L Gyaneshwari na thaudok thokiba tha ani fazilaklaba fawba misi asigi asengba langla langjin puthoktana laiba si laibak thibane loinana misi asigi asengba wayal fangna bahonariba JAC gi thawmi sing fazinduna jail da lairuraba mihut sing thadokpa matamda JAC amadi lengaka wafam kaya da yanaki ba wafam singi manungda case asi CBI da sinagani amadi case asi gi matangda Home Minister Amit Shah da taksingani haiba thazaba kaya pikhibaga loinana Imphal West ki ADGP amadi SP da Chief Minister da imung manungi statement lobinaba instruction piba amadi CBI da thagadaba document sing athuba da thabiu haina appeal tawki Mamangda SP Mega Chandra miyoi nifu gi statement lore haina phongdokiba laikre adubo miyoi kaya amuk statement laukigadoba watlibage haina hanglakpaga loinana baby sanagi case asi CBI da sinare haiba khangliba fawba thangmaibangi miyoi singna baby sanagi thawaina lairam lenda ingna chikna lairuna bagidamak thongalda mairaka piu haina appeal tawki Security singi adugumba miyot minai da sokraba singa se Manipur Sarkar na masung Manipur CM na miyeng changbiduna Asok apan gi awaba tarba singsigi mateng pangbiu amasung layeng biu haina aikogi JAC gi maike dagi thamjari tarik 15 September phawbani aikoina tajagi base 15 gi matung dagi di aikoi akan ba khongjang kaya Manipur miyam ga sangsin gani amasung amuhana CM na kauraga su aikoi JAC na CM ga amuhana unajara roi haibase aikoi JAC gi phirebni Haukiba chahi kharagi mamangda Myanmar romdagi Manipur da naronda changlakpadagi ain gi matungina faraga Sajiwa Central Jail da thamlakiba Myanmaris Muslim machamari makhoi gi fadok matam loiraduna ngasi Myanmar Authority da sinakre haidiba Myanmaris Muslim sing adudi MD Sophie chahi kuntaruk apokpa Musarraf Ali MD Hussein Amin chahi 18 apokpa Hafiz Ahmad MD Yanus chahi kulumdoi apokpa Abdul Wasir amadi MD Abdul Amin chahi nifu apokpa Abdusman Kawe Makoi Singasi Myanmar gi Rakhine State amadi Buthidang Mon District tagini Fadok Singasi ngasi numit yungba duwaida border town More da yauraktuna More Police ki Immigration Officer oiriba SDPO L Meghavarna yauna More Gate number 1 lomda laiba Indo Myanmar Iron Bridge ki Myanmar Authority gi Immigration Officer singda kusinaki Lamdam asida lairiba NIT, IIT amadi IIM singna hawgalakliba naharol singbu lamda lairiba natural resource singi makhapona ahenba loksing pinanaba thabak paikhat patangai fade haina MP RK Ranjan phongdokre ngasi NIT Manipur na sinduna innovation incubation and startup with IPR possibilities saiba hiramda Langol da laiba institute asige conference hall da ngasi dagi hawduna numit nini chathagadawa workshop hawdokpagi thoramda saruk yakiba MP na kumjalis Lisingani kunmari fawda India gi economy ase trillion manga yongnaba pandam thamle Laibaga sida lairiba corporate farm amadi company singna technology amadi sel thadaduna pothok hena puthokna ba honase
पोथोक पुथोकलबदी मियामना सिजिनबा हाइबसी मसाना तारबने मसिना नहा सिंगदा हेनबा थबक पीबगा लोइनना रिसोर्स मोबिलाइजेशन तौबा अमदी हौगलकलिबा नहा सिंगदा अनौबा वाखलोन कया पुथोकमा ngamgani हाइखि If we invest, then there will be production. If production is there, there will be consumption. In between these three, the circulations, we may generate a lot of employment generations. We may mobilize our resource. We may have different kind of innovations. Then the nation thought that we will be able to achieve this 5 trillion economy during 2024. In the meantime, state government is always reserved about 30 crores of rupees annually for the startup. Seeing all these interests of our state, I honestly request IIM, National Institute of Technology Manipur, and also the director kindly expedite and inculcate the idea gaining during these 2 days workshop. इनखलक लिबा चाही नौरिबा नहा सिंगना सुसाइड तौबगी चांग वांगले मालेम गे ओइना सेकंड 40 खुदिंगी ओइना मियोय अमा सुसाइड तौबी हाइना हेल्थ डायरेक्टर डॉक्टर के राजो न फोंगदोक्रे वाफम असिंग असिलम फेलपात लैबा इंडियन मेडिकल एसोसिएशन इमागी होल द पांगथोकपा वर्ल्ड सुसाइड प्रिवेंशन डे गी थोरमदा फोंगदोखिबने स्टेट हेल्थ सोसाइटी एनएसएम मणिपुर के नेशनल मेंटल हेल्थ प्रोग्राम अमदी इंडियन साइकियाट्रिक सोसाइटी मणिपुर स्टेट ब्रांच अनि न पुल्लगा सिनबा थोरमदुदा डायरेक्टर डॉक्टर के राजो न मखा तारदुना मालेम गे ओइना ngasi asi सुसाइड प्रिवेंशन डे हाइना पालन तौरी साइलेंट किलर की 32 सुबा लिस्ट लरिबा सुसाइड asi हौजिकति यामना कीबा अमा ओइरे इनखलक लिबा मतम चाही नौरिङै मतमदा सुसाइड तौबगी चांग वांखलकले मसी करिगिनो हाइबा थिदोक पतंगाई फदे स्टेट असिदसु चाही खरा असिदा सुसाइड तौबगी चांग हेनगलकपगुम तौरी मसी थोक्तनबा एखोय पुमनमकना ज्ञान तामिनबा चांगी हाइखि एखोय मणिपुर की population si 1% di mental health problem lai na 1% amana yakoi gi mental disorder lai basi mathakta 2 to 3% di yakoi gi epilepsy lai the 1 mental retardation si yakoi 1% lai aduga 25,000 to 30,000 ase masidi yakoi na drug abuses koi gi heroin gumba kari mase koi season nei masi yakoi myam changdana masi gi drug abuses se thingodrabadi anytime मोही mental changes से लागतना मोई suicide की tendency सी मसी याम लाकली मदना मसी 100% preventable mental disease ने अन साम ngang thok pa yai an koina matam sana mental illness se ya koina matam sana treatment tok thoraba well equipped hosan da phajana koina treatment tok thoraba adu ya koi masi thing bangam gani aduna mental health asi phatragadi koi good health asi oibangam de masina koina mental health sina khwadi apaba mental health ki mapangan amani habs ai hygienic Health Services के एडिशनल डायरेक्टर डॉक्टर पी श्याम सुंदर रिम्स की डिपार्टमेंट ऑफ साइकेट्री के हेड ऑफ डिपार्टमेंट प्रोफेसर आर के लेनिन जेनिम्स की डिपार्टमेंट ऑफ साइकेट्री के हेचओडी डॉक्टर के शांतिबला एडिशनल डायरेक्टर पब्लिक हेल्थ डॉक्टर एल आर के अमदी सीनियर साइकेट्रिस्ट डॉक्टर हैस अंगोम चाना थौरमपु इन सरगाकी थौरमदु करीगी पांगथोकलिबनो हाइबगी मथांगदा स्टेट नोडल ऑफिसर एसएनओ डॉक्टर ए रानीताना मियोइबने सुसाइड तौरिबसी करीदगी लाकपा वाखलना तौरिबनो हाइबसी थिदोकपा अमदी पुन्ना खंगमिनबा चंगे स्टेट असिदा चाही नौरिबा आंगांगसिंग यावना सुसाइड तौबगी थौदोक ताबा फंगले मसी अफबा मनते मियाम पुन्ना खंगमिनबा थौरमसी पांगथोकपनि हाइखि मणिपुर की अदुम वर्ल्ड वाइड की ओइना कोगी थोइबा परसेंटेज सिरीज अदुम लई अकोगी होल इंडिया की ओइना कनो 11-15 per 1 lakh लई कोगी मणिपुर की अदुम वांगी कोइना सर्वे दा अबाउट 14% गुंबा लई हाइबदी याम वांग्रबा नंबर अमनी मसिगिसी अदुना मणिपुर दसु अचौबा समस्या अमनी मदुना कोइना मसी ऑब्जर्व तौबसी याम दरकार ओइना तौसे Working together to prevent suicide haiba thimda pangthokpa thauramadu da sarugyakiba Jenims ki Department of Psychiatry ge HOD Dr. K Santibalana suicide tawrakli basi karigino haibagi matangda wafam kaya supongdokhi
suicide is prevalent in all the age group hai ko chahi di masdana adu khwaidagi common oiba budi hoi 30 to 45 years ni hai certain kano da finding da pitribi gi oina ni se manipur gi oina di hoi karamba chahi da khwaidagi leige hai basi makti aingon da hojik makti data leijade adu bu akhoina thengna bada even less than 10 years ta bau thengnai ba angang suicide ki manipur da ko sahi nauraga sudum to ba yai ba aduga yamna luri badi 15 to 24 years ki age group se saisa second leading cause of death oire ba pitribi gi oina ado koi manipur gi oina di khara kupna koi data na sing ba hai ba koi na panjari ba data sing se koi with evidence scientific kaino ne ado manipur gi oina su masi ta sengna karamba chahi group na khwai digi yamna tawi hai bana jing base koi na medical college sing dagi lokat pa koi gi data sing dagi ngadi oiba yada bani na hai badi mayam amadi lot laga lai bani na community da akoi community survey na sing ba research sing ba tawraga aseng ba data do di puthok pa darkar lai hujing ma kisimak lai hai badi ngamde Article 371 lamdam asidagi lautokloi haina rajniti gi luchingba singna koilau lauriba sing asi lauthokpa amadi lauthoktabada manipur gi oina karigumba amata ikan kanaba laite manipur gi oina kanaba piga dauriba sidi Article 371 C ni haina ngasi Tom TV ga retired commissioner of defense Wairopam Norendra na phongdokre mahak na makha taraduna Article 371 khakta da yumfam oiba wari amadi khana nainaba pangthokpa si mahaki oinadi langani yumfam yauduba wafam ne lamdam asigi oinadi Article 371 C na hena chunari bani panba yai Article 371 gi oinadi mapal lamdam ming oina pallabada Vidarbha Maharashtra Wada Surashtra Kochamadi Gujarat state oina ayamba oiribani hairiba article asigi manungda lamdam adugi special responsibility pigani haina marik sengna palle aduna Article 371 A gi oinadi Nagaland state ki oina leizaramba lamdam Hongdok Hongjin Yadaba amadi Bharat ki Parliament na pass tauba law khudimak chatnaba yaroi haiba wafam kaya yauri Article 371 B gi oinadi Assam state ki oina sonthana lehoriba hill area singi oina assembly da hill committee semduna elected members sing yawhanduna makoi gi interest adu ngak senhanabagi damak haiba wafam kaya yauri makha chatharak pada lairiba Article 371 D E F yauna tongan ba article singda tongan ba provision kaya ma marik sengna yauri bane Panbayai numin ini chupna chatha kiba Neda conclave ki thauramda Home Minister Amit Sahana Indian Constitution ki Article 371 muthatpa natraga semdok sadokpa tauroi haina su thajaba piram kibani amadi lamdam asida fongliba pauche singda lamdam asigi lenga ki mapi maba oiba sina Article 371 lautokloi hariba wafum sing asi khana naina rubada ikan kana dabu wafum oigani masida prajai khoina su haraufum thokte haina Narendra na makhata ki Ujia koina constitution ki exact status sida Manipur ga mari laina ba akoi gi area sing se yengu matam da di akoina Manipur gi wada da natana akoi gi interior north east sida mito haijalak pada maruaina Manipur gi di ngasai gi hariba tribal area natraga hill area si haraga su hill area haibisida akoi gi di part ani thokna leire aduga hill areas da ngasai gi hariba kaino se 90 area se 92% about the hill area na cover to hena mayam gi apiba dumbai statistical reports leire aduna leiriba hujike hariba hana dagi lejara aba article 371 C sina tasingna akaknaba akoina matang se deisida citizen amendment bill bu harabasu ko aduna masi akoina dum protest tawdana la ibase masi deisida akoina 371 lok thoga akoi Manipur gi kano se akoi gi mitop chang pathinga gani haibasidi aidi taching na thajade aduna mayam amukta ga masi kopna naina ningi maramdi akoi gi report se akoi gi paper sing de yauribasi 371 articles lokthok oi haibasida koina harauribase masidi 371 se amukka haijege madudi north east amadi Manipur ga mari suklai leina de Andro Kendragi Naharol Singh amadi Hogalakliba Mahairoi Singh Mahima Singh amadi Chawkwa Thorangda Hena Kumang Chawsin Magi Pandamda Gasi Andro Kumanda Youth Welfare Association gi building ama Mahud Minister TI Shyam Kumar na sangaduna miyamda kusina krei Kusina bagi thoramaduga mari lenana minister na mai haurol dagi ngasi fawba
mai mutriba Androbu Tourist Center ama oinanaba kanna hotnagani ngasi sangariba Youth Welfare Association aseda yauriba youth singna lamdam asigi miyam gi aifanaba amadi tunggi afaba yumbi oirakadaba angang singi oiba pre primary school oinasu larik takfam amadi oinasu semgatpa yai Amaromda Andro Kendragi Chauka Taurangi Oina Laikai Kudingi Pre Primary School Lehanbata Natana Kumja Lisingani Kungi March Mamangda Lambi Sembagi Tabak Sing Loisingani Amadi Bharat ki Prime Minister gi 100 point project ki Makada Varuni Chingsangi Miyamna Mahadeva Ching Haina Khanganiba Andro Khalongi Mathakta Manipur View Center Semduna Cable Car Thamduna Tourist Spot Amasu Semgat Pahore Semgal Libasin Amai Pang na Loirakpa Matamda Andro Miyam gi Semit Londa Chaukat Hanbata Natana Hiram Kayada Kanaba Piragani Haiki. Pitri Mepta Androsi Yaropa. Habati Androsi Karada Labano Kana Saktai, a quick Maina Tai, Mahuron the Satak from Maido. Ado Saktam, Ado Kaikon about the Akoi Mangum talk there, Hadona, going to see the Nam am talking, let it could Utari. Can you happen to say, Upal Hodraba, Hypal Hodraba, Ado Lamdamado, Maduna City Malimi, Sapata, Sapata Lamne longer. Asawa building sahabat nate, ada lagi asawa kena tahu nate. Lainnya sudah tidak tambah, hebat lepas perjalanan tambah, hebat itu misal perjalanan tambah, lami itu perjalanan tambah, ibarat mengakwa. Aduh ni, nasi pitsi pita, sama canpuan ba, taksi kasih naik belum tambah. Android nasi orang main mutri, taksi kasih naik ni, nasi pa udah palina lagi, juntong dia lagi anda koi main mutri, pan mutri pai main sih. Paugi marthana te me break maluk zari. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at rupees 10,000 only. Terms and conditions apply. Kangla food product ti iram dong ya seng mahong yeng dio garlic mixer khatana tana kangla gi ano food item singi mahong kangla bada ngauroi daw kana bu nei bagi kangla Break matung da mayam utram nokchari makata ba pauda court ta chum mobile puthokna ba hearing chathariba thanga hisnam laikai degi hisnam lanboy atopa mamina gana sham chahi 19 bu lal holup amana sibagi cherak pikiba mihat pende Machanupa laikidrabasu makhatana lup asina nupi na natraga nupana lalibra achumba thidokpiu machagi thiba mingchat kokhan biu haina lanboy gi apokpa budina ngasi mahaki mayumda pangthokpa paugi mifam amada phongdokhrei mahakna makhatana haikibada lup asina nupi da thokpa miyot minai crime sing hanthana ba paikhalakliba thaurang asidi thagatningai ni tawbada bo machanupa gi maramda munna thidoktana makhoida warak watem tawdana paw amata haidana hekta hatokpa sidi pende Thaudoktu da chenari bi nupi adu laikidraba machanupa ga mari leinabane maduga chap chaba praman sing nupi duna tharakhiba chithi sing mobile da tharakhiba message khuding maklai machanupa su mahakna kokthokibane aduna lupna makhatana achumba thidokpiduna machanupa rapist ni haiduna siriba maral kokhanbiyu haiki laikidraba lanboy gi machanupi dayaranina mihat asi thigatpiraga chairak pirambo eragadi pelamgadabane aduba achumba puthoktriba fawba chak chakhiroi haiki Gengrep oramagasu oamdragasu patina asumaran muna thigapiraga mapa mama oiba khoida warning oro ama oro noi na sa si lau kholu haiba kai khangamdana khangdana hatokiba case ki trial satariba asumaran lalemu sumi haibasi khangninga da hatokiba jama pa mo na I condemn tawi ya janing kai gumba ibungna lanbo be taagadi ibungna lali haibagi proof khoida sinabiu akhoida upiu duga kai gumba lalabadi ibung hatlibaje akhoi ichana yana halan bani haijage Thaudoktu da Chennai hariba miyoi mari ge manung da yauriba Arun Thoi gi mama Romana machanupa su numitu da yaukhide aduga Chennai hariba singsu maral leitaba ngaktane
Lupna makoi busu cherak pigani khangalakpadu achumbadu hana thidok piko makhatana lupna sengba langla langjindu puthorakani thajai haina haiki nupi mayungi kamen gak taraga icha sing nupa mayungi mi bu aran bok makni ana khalaga khudeta thaba je na penja de na chalamo oina mara leita bangang babu mara leire na thogeta ka thokpa thogeta hatokpa achung maram panamak je nupi na lalibra nupa na lalibra haba je ibung ipa sing na munna thigat piraga nupi macha ji ki kamen ja tak kaga kamen gak taba so tobi ga no ibung ipa je ibung ipa sing na nupi macha ji mayum da chalaga mana kamai tawbano kai tawbano haba do ibung ipa sing mun thigat piu Nungwagi Khopum Valley dagi Moirang Pansang Laikai da mayum palaklaba matung chingnaningai oiba misida mamang thagi tara teret ki numidangda mapuroibagi mayumda laikhidrabi chungamliu misigi mayokta semkiba JAC na miyam galoinana pangthokiba mifam na laukiba warip sing thabak ton thoknaba JAC gi convener Panti Golmaina lenga ki puning chingsengkrei ngaji thamai ban gi tarung community hall da pangthokiba paumi singa unaba amada convener Panti Golmaina Misi asida chenari ba laikhidrabi chungamliu gi mapuroiba Konjengbam Jackson maran gi matung ina cherak piu case asi CVI da sinabaga loinana misi asiga mari leinana changsin kiba khongjangda asokapan nangkraba miyoi tara manga compensation pibuga loinana chana balenga ki thabak pigadabani haiki asumana mapunsida makhoi action asina criminal action asina punsida soina raga laigidoba ahum amadi leire magi eardrum types leire asi karigino ha matung manaw dasu police singna force singna singba mathau hoktoba thabak se mok sat thadaninga asidi stringent action matik chaba dandi piu ha se khoi jesi di mani aduna asi singse fulfill tawdaba khoi makha ta na akan ba khongjang se kram bana government ki mana kong ta ba yagda ha ba si line of action se khoi sem na lai asina masi makhai si khoi na ngasi mak si memorandum da khoi submit tawduna lairabani RK Sanatombi Devi Vidyalaya Pangai Nasinduna ngasi school asida Governors Award lisingani taramapan amadi Raskumari Sanatombi Devi Award lisingani taramapan yanthokre. Thauramaduda MP Lok Sabha Dr. RK Ranjan Singh na Chief Guest amadi Dean School of Maths and Physical Science Manipur University Professor Nomaithem Raj Mohan Singh na President oina sarugaki. Governors Award asi lisingamaga chamapan maudrani pandagi piba hokibani. Aduga kumja lisingamaga chamapan marifu humdoidagi hauna RK Sanatombi Devi Vidyalaya Award asi pirakibani. Chaliba chahi asiga oina school asida class 11 science tamlibi mahairoi thongkha tabam Ankita Sarmada Award asi khusinaduna pungning thawatki. Chaliba chahi asiga oina tongan bahiramda thabak tawriba miyoi tarada mana adu pikhi. Awardee sing adudi Ojagi category da Johnstone Higher Secondary School ke lecturer Jaichan Onam, Traffic Control Police ki PH Tamubi Devi, Nurse category da Takelambam Yaimabi Devi, Differently Abled Persons category ki oina Salam Luwang Lakpa Maitei, Outstanding Students category da Lukanan Katramayum Amadi Ningthauzam Yoihenba Maitei, Sports category ki oina Weightlifting ki Chanambam Risikanta Singh, Badminton ki oina Maisna Mairaba Luwang Amadi, Boxing ki Hoidrom Ambeshwari da Pikhi Loinana, Social Awareness category oina Film Rohan da Piduna Ikai Khumnabut ki. Thauramaduda Manipur University ge exam da makong mathang tarakraba mahairoi sing amadi RK Sanatombi Devi Vidyalaya ge makok thongba mahairoi sing da su mana piduna pungning thawatki. Thauramaduga mari leinana RK Sanatombi Devi Vidyalaya ge managing committee ge member Mona Tambramna wafong kaya phungdoki. So, akwai organization sina organize soribasi for the last almost 30 plus years niko RK Sanatombi Devi awards annually akwai tawe. So the effort is actually to award people who have excelled in respective fields. Akwai school gi nate ko se akwai Manipur citizens gi ne ba. So different category akwai award tawe. As you have seen today, social awareness tawagi su, nursing field su, teaching field su, in the police field, even something like sports su akwai na encourage tawe ko. So since 1983 we've been doing this, and akwai institutions we have the honor to do it actually, and we're very humbled that mayam lakpi bagi yamnungai jai. Ngasi Jiribam gi Babupura da laiba RK Sanatombi Devi Vidyalaya gi indoor stadium da su school gi committee na sinduna RK Sanatombi Day kam Teachers Day celebration pangthokre. Thauramasi kamari lena chief guest oikiba mayang lambam Rajkumar Singh na phongdokibada
पुंसीदा माइथीबा अमा लाकपा मतमदा महैरोइसिंगना कमाइना थेंगनगनी हाइबा असि स्कूल सिंगी ओजासिंगना फजना ताकपिगदबनी लाइरिक फना हैरबा अमदी माइ पाकलबा मियोइ पुमनमक मखोइगी पुंसीदा माइथीबा नंगलबा मतुंगदा माइ पाकपा ओइरकपा ngaktani maram aduna mahairoisingna मखोइगी स्कूलिंग डेज मतम मसिदा लाइरिक सु निंगथीना पागदबनी अमदी स्कूल गी को करिकुलर एक्टिविटीज खुदिंग मक्तसु सरुक यागदबनी हाइना फोंदोकी थौरमसिगा मरिलेना आरके सनातोमी देवी अवार्ड लिसिंगनी तरामापन सिंगसु यंथोकी लाइखिद्रबा डॉक्टर हुइरोंगबम अतुल चंद्रगी इमुंग मनुंगना जॉनस्टोन हायर सेकेंडरी स्कूल का खुसमनदुना ngasi स्कूल असिदा नोमगी ओइबा पब्लिक अवेयरनेस कम बुक डोनेशन प्रोग्राम अमा पांगथोखरे लाइखिद्रबा डॉक्टर अतुल चंद्रगी चामगा कुनिथोइ सुबा मपो कोमोन थौरंग मरी लेना चाही खुदिंगी लेप्तना पांगथोकपगोम महाइरोइ सिंग अफबा लंबीदा लमजिंग पिनबा लाइखिद्रबगी वाखलोनगी खुदुंग इनबा ओइना स्कूल असिगी लाइब्रेरी दा लाइरिक कया खुदोल तमकी थौरमदुदा एक्स मिनिस्टर डॉक्टर एम नारा जॉनस्टोन हायर सेकेंडरी स्कूल के प्रिंसिपल अहोंग सांगबम सुकुमार मणिपुर यूनिवर्सिटी ऑफ कल्चर की लाइब्रेरियन डॉक्टर थौनाउजम खोमदोना अथोइब लेंबिरकपसिंग ओइना सरुक याखी मोटर व्हीकल एक्ट लिसिंग अमगा चमापन मरिफुनिपान की मखादा ट्रैफिक कंट्रोल विंग ना मणिपुर की तोंगान तोंगानबा मफम सिंगदगी ट्रैफिक की नियम ngakna चतबा मियोइ सिंगदगी फाइन ओइना लुपा लाख मरी हेनबगी सेनफम नुमित 18 की मनुंगदा खोंगतुना लेंगा की पुकैदा कानबा ngamkhre ट्रैफिक पुलिस ना फाइन थियन की केस सिंग असि चका अनि पानबा अहुम पानबा अमदी मरी पानबा गाड़ी सिंग थौरिब सिंगा मरी लेनबा चे चांग सिंग सुना यावतबा हेलमेट उपतबा गाड़ी कन्न थौब सिंग फागतुना लुपा लाख मरी लिसिंग निफुमाथोइ सुपना चनी फाइन थियन की बनी हाइरी ट्रैफिक कंट्रोल विंग इम्फाल दगी फंगबा पाउगी मतुंग इनदी ममांग था अगस्त 19 दगी ngarang फावबदा चका अनि पानबा गाड़ी लिसिंग अनिगा चमंगा चका अहुम पानबा गाड़ी चनिपानगा तरुक अमदे चका मरी पानबा गाड़ी चमंगा निफु हुमदोइ फागतखी चाही सुद्रिबा नहा लिसिंग अमगा मरीफु हुमदोइ फागतुना पाउताक पिरगा थादोकी हाइखी ngasi ayuk pung 13 minute yankhairom taba matamda kangpokpi district ki manung chanba sapar mainada tata truck registration number AS01GC 1550 na thomada pulsar tongduna lakpa biyo yama laikhidre miyo yadugi chapchaba maming masak khang mangamdri adumoinamak gari adu dagi fangba RC book tagi gari adu thangkholen kholai haina kauba miyo yama gi mingda leibani hairi थासिगी निपांदा कक्चिंग रनर्स नसिदुना पांगथोकिबा अनिसुबा कक्चिंग वर्ल्ड वार 2 मेमोरियल रन 2019 गे किलोमीटर 15 अमदी किलोमीटर निपान गे रूट सिंगदा चखाइरंबा प्लास्टिक अमोरकाई सिंग कक्चिंग रनर्स के मेंबर सिंगना कोइना चतुना सेंगदोख्रे ngasi gi thawram aduga mari lena कक्चिंग रनर्स के एडवाइजर नाउरेम मुनालना कक्चिंग रनर्स की मोटो अमा ओइरिबा हेल्थी सोसाइटी अमा ओहनबा हाइबा वाखलोन अदुदा प्लास्टिक अमोरकाई सिंगना हेल्थ पीरिबा अमांगबा सिंग असि मियामदा खंगनबा ओइना प्लास्टिक अमोरकाई सिंग खुंगतपगी थौरम असि पांगथोकपनि हाइखी प्रजा सिंगदा प्लास्टिक की अमांगबा एकोई चाइरगना मसि सही लिसिंग अनि योना पुमदा पत्ता पुमदतबा अदुगा मुक मई थागना हक्चांगदे याम सोनबा हाईली कैंसरस ओइबा डायोक्सिन थोनबा चिंगबछि प्रजादा खंगनबगी पांदमसिदा एकोई ngasi कक्सिंग रनरना हाइबा प्लास्टिक लौखतपगी खोंजंग एकोई रन तौबि मतुंग असिदा लुबा नानबा अमा ओइबा हाइबिसिदा कोचंगसिदा पाउगी मरथना तेमे ब्रेक अमा लौजरी Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at rupees 10,000 only. Hello Food Express na adom-adom mata manghandana home delivery tawbagi khudong chaba pijari. Ngasi mak hosing mak adom na adongi mobile da click ani khak nambiduna Hello Food Express ki apps asibu hapchin biu. Apps asigi matengna adom-adongi apamba chaningba chanaba makhalsing anakpa amadi arapada leiriba Manipur gi apamba hotel singdagi mahau leina chabiu. Atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchab silobi. Hello Food Express, your favorite food delivery. AIYF Manipur State Council na sinjaduna lamyanba luching purel hijam irawat tribute tawjaba kunmari raksuba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroi numit na 18 September 2019
Date of competition 22nd September 2019. Mafamna JN Manipur Dance Academy Imphal. Competition asigi form pampamna AIYF Office Irawat Bhavan Group Mahalteng Imphal. Manipuri gi sejak pisingna form tang lobiduna. Masida upcoming singer singna saruk yabiu. Aduga masigi competition asi inkhalaliba sejak pising idi amna soba platform ama oidini. Manipur gi nongle inkhalaklibi singna saruk yabiu. Kunmarira Suba State Level Jananeta Hizam Irawat Sethai. Break matung da mayam utaram nokchari. Kaina Lifeline Changbada Kaina Development and Protection Organization na athingba thamle haiduna miyam da lan uhanna basiliba pangambam sagai asi Lifeline asibu mangthokpa amadi Lifeline asibu pangambam sagai tagi oining bani haina Kaina Development and Protection Organization gi Vice President Laishram Kunjuraj na ngasi Manipur Press Club ta pangthokpa paugi bifam amada fongdokre mahak na makha taraduna Kaina Lifeline da pangambam sagai na chathaduna lakliba aranba thawong asi miyam da khanganba matam oire Kaina Lifeline asi yamna sengba Lifeline ama oiribani haibasi miyam na hena khangnarabu wafamni adubu mafam masida chahini fu mamangdagi pangambam sagai gi oina laikhidraba pangambam tombada machanupa ningthaurel na kachaba fura haina tharamba du chahi khara asida plaster rang tausilaba matungda pangambam tombana kachaba haina onthorakpasi laibak thibani hairaduna Miyam da namthak tawduna Govindaji gi senglaba Lifeline asibu asibagi fura oina onthokpa chumde maram asina fura asi athuba matamda lauthokina ba honabada miyamna sumateng pambiyu Lifeline asida nga sareng thongjinduna kasanba si Govindaji bu mangthokpani haiki Malem gi oina honglakliba yeng asagi khalasi kharata oirabasu kalhoduna tungge mirolda achobo khudol ama pinabagi pandamda ngasi tangkham makha lekaida uchara kaya thakre Khondrakpam Jila Parishad Thangjam Angobi Haraurau Gram Panchayat ki Pradhan Kulachandra amadi Haraurau Gram Panchayat Ward Member Nipan gi member langpolakpam medana luchingduna pangthokiba thauram aduga mari leinana Pradhan Kulachandrana miyam gi aifana bagidama thariba u singasi Lanai nungaina da ba magidama mara laitaba u pambida tainaduna yaikhai thingaiba tawbigano paikhalliba thabak sing pumba ekhoi pumnamaki yaifana bagidama tani haiki ngasi thauramadu da sarug yakiba tangkham maning leikai gi nga sepam romenna laingak na thadarakpa senfam sing tungi mirolda kanagada bamongda sizinabasi ekhoi pumnamaki laibak fabani thariba u singasi hinganna ba haibasi ekhoi pumnamaki tawphadraba thawdangi haiki NRGS की मखादा अखोई की ngasi usar thabi program asi अखोई पाइखसबनी हौजी जी अखोई usar लिसिंग अमा थाबगी टारगेट तौजबनी अखोई हुजी लिसिंग अमा दि सुजरे अदुगा मखाता जो अखोई usar सिंग asi थानबगी दमुं अखोई मखाता program पाइखसगिनी हाइना अखोई मखोइनसु अखोई ताकपिरे पृथ्वी अयंगसागी सांग खलसी द खरद ओरसु अखोई कनमंग अमने हाइबगी आशा से अखोई ngasi मफम असिद थबक सुजरिबा अखोई मयामसु आशा तौजरी Sengwai Ningthau Seva Committee Kakching na senduna chahi khudingi leptana pangthoktuna lakpa ibudau Sengwai Ningthau gi hiang kumhai ngasi Kakching Sengwai Turel da pangthokre hiang kumhai aduda Kakching Moirang Them Leikai Uraubam Pareng Nomai Them Dayamon amasung Kakching Turel Gwangma TWYLA Club Pareng dagi Naurem edition na hidanabagi tengmai sing lepki aduga laigi tengmai na Kakching Moirang Them Leikai Laijing Pareng dagi Khetrimayum Stalin na lepki Hiang kumhai aduda mangara khanna hidanabada tengmai lepkiba Naurem edition gi kangbuna marirak thoiki aduga nongmai them Diamond gi kangbuna amurak thoiki hiang kumhai aduda Wabagai Assembly Constituency gi MLA MD Fazur Rahim Kakching Municipal Council gi Chairperson Naurem Sanjit Singh amadi budau Sengmai Ningthau Seva Committee gi President Yengkhom Ibomcha Singh na jingbana sarukyaki Amaromda Ima Wangu Tamfa Lairembi Langban Haraubagi Hayeng Hiang Lamjen Tanabagi Tauram Imphal Turel gi Maril ama oiriba Wangu Turelda pangthokre Tauramadu Ima Wangu Tamfa Lairembi Langban Haraubagi aroiba taret ni chanba numita pangthokpani Hiang Hiren Tanabagi Tauramadu da Ima Tamfa Lairembi Laining Thawamadi Pakhangba Haina Hiroi ahum khaidoktuna Hiang Lamjeladu tanaki Wangu Napa Chingya dagi lamtharakiba hiang hiren lamjenadu Ima Wangu Tamfa Lairembi haraufam amadi Ima Wangu Tamfa Lairembi gi masaikol laifam fura mapada lanthungfam oiki hiang hiren aduda Ima Wangu Tamfa Lairembi gi kangbuna ahan bataki
border town Moreda Ladiba BSNL network asina chang naina fazana mathau ningthina tawdabana Moreda Ladiba BSNL season riba consumer singna khudong chadaba kaya ama matam kaya dagi mayokna duna lakli Hiramasigi matangda Moreda Laiba More Consumer Club kauba loop asina miyamgi awaba sibu yenglaga Moreda Laiba BSNL office da haktheng nana chatuna yengsin kre yengsin baduda More Consumer Club ki thomi singna BSNL gi general manager da iba tongan bu point yauba wahai kaya yauba application kam memorandum amasu pisin khi ngasigi yengsin baduda More Consumer Club ki vice president Ginyo Singson na paumi singda fongdok kibada Moreda Laiba BSNL gi network asi yamna toina tatpa amade Internet system toina yadabana Indo Myanmar border town Moreda Laiba BSNL gi consumer sing amade manung hanjinba mafam singda laiba khun kaya gi miyamda thengnariba awaba singi complaint kaya gi kholaw ama loop asida lakli amade miyam gi kholaw sing asibu tarba matungda More Consumer Club asina miyam gi damak ngasigi khongchada sida yengsin khibani Amaromda BSNL office asigi mayok nabada laiba 100 meter tower height saba loiraduna tha kaya ama sizinadana laiba tower asi athubada function tawhanbiyu amade Moregi Hill Tribal Council Moregi office mathakta laiba BSNL tower asisu upgrade tawhanbiyu loinana Moreda BSNL gi nodal officer ama leihanbiyu haina makhatana fongdorakli aduga BSNL network Moreda More mayam gi damak tower yungraga internet phangdabase ekhoisu yamna nungaitapa phongdoi aduga concern authority da appeal tawning basidi masise thunana masise yengsinaba ekhoina nijari aduga loinana posting of BSNL nedal officer se ekhoina su Moreda amase concern authority na khalan blue na Haibirga, aduga Moreda concern nodal officer amase thambinaba mayamda ekhoina appeal tawjari Taubal Municipal Council TMC na sinduna Bharat Sarkar na North East Zone gi cleanest town ina lauthakaba Taubal town plastic thingbagi campaign yauna Swat Survection Lake Lisingani kun gi matangda awareness program ama ngasi Taubal wang matabada leiba TMC campus ta pangthokre Tauramadu sarugam oina chada chama yumthong khuding changduna amor akai sing khonggatpa amadi solid waste sing tokhaina thamnaba thaurang sulokhatki loinana yumthong khuding gi dustbin ahum su yenthokki athoiba mithunglen gi warol piraduna mahut ki commissioner M Joina hai Bharat Sarkar na lokholakliba plastic tingbagi khongthang asi mai paknaba ekhoi khuding mangna thodang lominasi Bharat Sarkar na Taubal town bu North East Zone gi khwaidagi lu nanba city ama oina khalakkiba asidagi tadana bahonasi haiki All India Payamguan Insaniyat Forum na amata oibagi wakhalon chesin hanbagi Masses of Humanity haiba pandamda paikhatpa thaurangi manung channa forum asina ngasi district hospital Thobal gi ward amadi casualty da lairiba anaba singda chana thangnaba sing khudol pikre khudol tambadu da khangabok jila parishad ki member KH Raj Mohan district hospital Thobal gi medical superintendent Dr CH Memcha amade AIPIF Manipur state ki organizer MD Afzal Nawi susarugya ke MD Afzal Nahai Laibag asida thokliba Kanglup Masel Marakta nungsinadabagi thaudok sing ase muthatnabagi pandamda AIPIF kumja lising amaga chamapan humfutara marida Lucknow da safong lakibani Aikhoi masen amatani ichilinawni nungsi chanana leiminaraga Laibag asida ing tappa purakshi amadi chawkhat thaurangda amata oina saruk yaminasi haibagi pandamda AIPIF mipum khudingda paujel pinaba thaurang tawri masida miyamna su saugatpiyu haina appeal tawki Nadun Ladiba Famunda, Tadun Ladiba, Hangana Ikanawum, Sukadaba, Makoida, Kuyangamba, Udultam Jaba, Jelda Ladiba, Adumba, Lamhela, Kangusing Aduda, Akona Pava Hiraga, Makoiva, Makay the Progna Honaba, Sumina Taudana, Police Department, Blood Donation Camp, Haribo, Putting Magase, Pankok Sagani Manipur Tasu, Pang Putting Makin Diagim from Mutau, Pankok Seri, Miam Nasum, Azok PBU. Kumginong matam chana chudabana lau panba hauraba matung ising laitabagi awaba mayoknariba tekcham gi laumi sing gi damak ningsing loop tekcham na laumi sing na khusam na duna ngasidagi tekcham gi koiba lofam sing da turel dagi ising chingkhatuna pibagi thabak chathakre
Manipur Social Audit Agency MSAA na sindana Bisnupur CD block ki manung chanba Nachau Gram Panchayat ki MGNRA GS and PM AYG lisingani taranipan taramapan gi Social Audit ngarang Upopi Community Hall pangthokre. District asige Social Auditor TH Panchakumar na MGNRA GS ki damak job card holder singna kusumal suna changdaba kaya thengnai masina takpadi scheme masiki kanaba miyam na suna lawde haibani. Matungdadi masi thokan gumsi aduga Gram Panchayat Jila Line Department singna work volume yogdana suba sing amuk nauna numit kontrani gi manungda loina basuan gani natraga FIR ama lodge tawraga sel handokan gani haiki. Mayamda pathoga khana nai nabagi sawrba ngasi ekoi no ngasi mayamda mayam ya pam pam de complaint du gi tanja do ngasi gram sabha sina koi logjabani aduga hairiba complaint ji gi makha pona ekoi na report che koi na kano tor matung da lokalaba matung da ekoi na kana gum na ekoi na 30 days ki matam ekoi na action taken gi matam ji da pigini kari gum ma si da pi basi da moina hairiba thaba walami bana tragna yum saba lo shandab targa di ekoi madu paisa hoina madu recover tawjagani masi ekoi ngasi gram sabha ji da jo ekoi resolution lo Pau Mark Tana Tem break Malosari. Nupani Gaina, Kumay Rouse, a take Pubide. Lisharing Idana, Aduda Puniga, Dada Puniga. Nasi can Yare, no Padosu, Koi Pubibedo, a quid puncture driven. My Cone, I was you young no eye Pauline, a home look suba, Langbal Katel Pantocadori. A Tizikaida. Hataka Jimuda. A single money. DS Enterprises kay samthong na kudol tamliba ahumlak suboy na pangtok kadoriba Langbal Kaitel. Meet the Star Fashion Show Dance Competition Tapta Night Musical Night amadi angang singgidamak taoy na Disneyland item na singba kaya na miyam da kumay oihan gadoriba ahum suba Langbal Kaitel. Adidi am nungay ni. Adi miyam do nangonda niya iyeng basa lusena niya ay gadoriba. Break matungda makataba pau pizari. Additional SP Technopal KH Robinson Singh makada Inspector L Hemchan Singh in charge More Commando na luchingba More Commando amadi nifum doi suba Assam Rifles More gyapun bakangbu amana ngasi chawrakna numidang wairam pung mga gamakai taba matamda KCP Noyon gi active cadre mafare faraba miyo yaduki maming self style second lieutenant Naurem Amarjit atopa mamingna Chan atu apokpa and Manihar Singh sugnu makhalai kaidagini Mahak February lisingani taramari da loop asi yaubani amadi hauzik self style lieutenant Langambagi makada thabak tawbani hari Mahak More police station da makata bo wahang pahang tawna bagi damak sinakre Milalamadi Directorate of Language Planning and Implementation na haukiba September ahumdagi maitai mayak iba paba tambibagi chatharakpa thaurangi manung channa Jiribamgi tongan mamafam da pangthokraba matung ngasi maitai singna khundaba Assamgi Bontarapur Kasar da hudokre Escola Women's College SKWC gi Internal Quality Assurance Cell IQAC na sinduna numit humni chupna chathagadauba student induction program ngarang college asigi multipurpose hall da hudokre Tauramaduga mari leinana IQAC gi coordinator Dr L Muhindrona College asida nauna changlakpa mahairoi singda makhoida leizariba talent sing amade college ki session haudringaida college asigi chana pathap constitution mawong matau mahairoi singda khanganaba pangthokpa program amane session haukrabasu Manipur University gi makhada pangthoktaba yadaba maramna numit humni gi oiba talent hunt motivational talk sports cultural program na chingba event kaya pangthoktuna mahairoi singda lotuna leizariba talent adibu khangdoktuna poning thawgat naba pangthokpani haiki Jananeta Hizam Iratpo Puning Singduna Moirang Kendra gi oiba Mahairoi Singi painting competition ama lakliba September gi kunmari da Moirang da leiba INA Martyrs Memorial Complex pangthoklagani Moirang konungda ngasi pangthokpa paugi mifam amada Irabot Celebration Committee Moirang gi co-convener Moirang Them Somorjitna mahausa na pamloidaba thabak kaya ikhoina tauri uwa yanthatpa mai thadokpana hauzik malemdi saba hengalakpa ikang thokpa kaya si thoklibani Jananeta Iravotna masi pumnamak thingnaba hotnaramba amadi lauramba thodang singbu ningsingduna amadi mahaku ikai khumnaba utpo oina painting competition asi pangthokadabani haiki singa future da environment hai protect taw darkar lai hai base
मसी थमननब वखलोन चंगिनबगिदमक्ता अखोइना सही 13 की मखादा लेरिबा छात्रसिंगदा पेंटिंग कंपटीशन ऑन स्पॉट पेंटिंग कंपटीशन अमा छिनजरे मसीगी थीमना अखोइगी प्रकृतिना तेंगथाबा हाइबा थीम सिदैसिदा एनवायरनमेंट द बेस तौरगा अंगांसिना लायक तानबगी थौरम छिनजगनी सिगुमबा थौरम सिदा मसाइगी मथंग मनाव नायना प्राइज यंथोकजगनी लोइना लोइना स्कूल अमदी क्लब ऑर्गेनाइजेशन सिंगना हारिबा थौरम सिदा सरुक याबियु छात्र सिंगबु पुरक्तुना नत्रगा लेकाइगी मखुत मसा हाइबा लायक हाइबा अंगांग सिंसु थौरम सिदा यौहनबियु हैना कमिटी की साइटगी मेजर कोल यूथ एसोसिएशन असिंदुना अक्टोबर 12 मंगारक सुबा स्टेट लेवल स्कूल लेवल रानी गाइडिंग पेंटिंग कंपटीशन अमा पांगथोकलगनी हाइना मेजर कोल यूथ एसोसिएशन अथादोरकपा चेरोल अमना हाइरकली कांगदगी संदोरकपा लाइना सिंगदगी ngakthoknabagi pandamda नेशनल वेक्टर बोर्न डिजीज कंट्रोल सोसाइटी थौबाल अमदे थौबाल म्युनिसिपल काउंसिल की वार्ड नंबर 15 की काउंसिलर अमदे खोंग अहनबी यूथ एसोसिएशन का खुसमनदुना कांखल हिदाक लुकथोकपगी थौरम अमा ngasi कियाम सिफाई खोंग अहनबी कम्युनिटी हॉल पांगथोकरे लोइना नेशनल वेक्टर बोर्न डिजीज कंट्रोल सोसाइटी थौबाल अखंग हई सिंगना कांगदगी संदोकपा लाइना सिंगदगी मतौ करम ngakthokadage हाइबगी मरमदा मियामदा पौता कया सुपीखी All India Youth Federation AIYF Manipur State Council na sinduna lamyanba hizam irawat ki mapok kumon thauram gi saruka moina chahi khuding gi pangthokpagum chahi asigi oina isai mayak iba isai changdamnaba amadi I dan tawbagi thauram pangthoklagani haina program convener K Victor na phongdokre irawat wawan da ngasi pangthokiba paumi singauna ba amada K Victor na makhataraduna kunmani suba edition gi oina annual lyrics and song competition tha sigi 15 da JN Dance Academy de pangthoklagani aduga September 16 tana Janimsta idan tawbagi thoram pangthoklaga September 13 dana Sumanglela Sanglenda mana mathum yenthopagi thoram pangthokani haiki Manung hanjinba ana layeng khudong chaba kaya laitaba mafamda leiba miyoi singi damakta yenglaga None district ki Nungba subdivision gi makhada leiba Rongdai khungi church compound da nongmugi oiba free ayush health camp ama pangthokre health camp adu Dr. Titus Gangmai MO in charge ayush wing district hospital Tamenglong na luchinglaga district hospital Tamenglong Noni amani Nungba CIC ga khusamnaraga national ayush mission gi mideng makhada pangthokre camp adu da ultrasound x-ray ECG amadi blood test tawbagi khudong chaba amadi lemna hidak langthak sing supikhi kem madu da miyoi chamanga henbana sarukya khi Scheduled Tribe Diwan Committee Manipur Naharo Pana Coordinating Committee ya humlak suba mifam ningthaukhong kha khunau ya kaibung sanglen dangarang pangthokre Mifam aduda Moirang Khunau Railway Project ke office so lon bada thokiba police ki kai henba thawongbo akan mumongda condemn tawki loina na CSO Singapore na makha taba khongjang sing changsina ba warep lawki committee gi thawmi ke yana thawram aduda sarukya ki hauja ka muksana bagi paw phang bigani District Football Association Thobal na sinduna tha sigi nipan dagi horaga Chawyaima Higher Secondary School ge playground da sanarakiba ani suba division ge football league tournament lisingani taramapan ngasi gi match singda NGL Laurembam amadi High KKSA hauka ani mai pakre punna team nipan na group ani thokna khaidok laga sanariba tournament ase ngasi ge hanba match sta NGN Laurembam na PADSW bu yamna lakchana goal ani sinoda maithiba pk Ani suba mesta high KKSA Thobal Haukana EEO Lamdingbu goal amashino da thoiki tournament asige hayengi match FFC Mela Ground amadi AFC athopa mani na sanagani All Jiribam Sports Association Jiribam na sinduna Jiribam Higher Secondary School ki playground da August Kuntra dagi team 13 sargyaduna chatharakiba 13 suba Chanam Inungambi Memorial Mini Boys Under 13 Football League Tournament lisingani 18
ngasi SGPLSA Sonapurga PFC Phaitolga sanabada PFC Phaitolna mari amada maithiba pikre hayeng NYC namdailong amasung BBA Chotobekra sanaragani Nasinong telefona kiba pauche singda kari maru iba pau yaw kibage habdo mayam pun hami taminasin Pauzel suicide haibasi kalawa ya balaina amani Dr. Santibula kaina life from lengi yena ribasi lotion riba fauba athing basida saruk yamina kisi kunjaras sarkar na yengchen bidrabadi khongjang changchin lagani swas surbection likki awareness pangtokre pandam Tara suba World Suicide Prevention Day ke thorom pangtokre second nipu khudingi masa matomta mi amamam si Dr. K Rajo Assam gi Bontrapurda mite mek tamiba hokre Milan tam lejerbasu Himalol tamba phangjabasi pokpagi mahi yale sungamliu riyamai misigi case CBI da sinau khongjang da sokheba sing compensation piu maralaiba police terminate to JSC irabot saithai sai mayek tangdun maba pangtokani committee India lengakna lokhalak liba plastic thimgi khongthang mai paknaba akhoi khudi manga thodang lominasi joy manaba lengakna senja thumja amadi whatsapp anom thingmangamdri minister kharadi department singda thika gi dio idun leire RK Sanatumi Devi Vidyalaya napiba Governor Award 2019 yen thokre plastic ki amol pasing sengdokre rongdai khulda health camp pangthokre center na khwaidagi yaba CMDN Bireni miyam na yaba CM su oibiu Kangla Pau Konak Sangmana MLA Mari Nintina Tawdre Haina Pendaba Fongkre NPP gi MLA Marina Amit Shah ga unakre ngasak thongjinduna kaina lai phamlenbu mangthok pire kunjaras Milalna Assam gi kasarda metimek tamiba hogdokre nisa muthana batangchilak bukhongjangda for yon mafare saba yon bathingle Bharat Nepal gi Pradhan Mantri Anina Motihari Amlet Guns Petrol Pipeline sangakre Aroi bada maru pa mukana September tara manga fawgi manungda baby sanagi JSC na lengak ta thamkiba wafam sing thabak ton thoktrabadi Manipur miyam ga loinana akan bakhongtang changsilagani haina Jackson watham khrei Manipur Central Jail Sajiwada matam sangna fadok taduna leirakpa Myanmar dagi Muslim mari ngasi Myanmar Authority da kusina khrei Lamda masigi hogalak liba naharol singbu mafam da leiriba natural resource singi makha phone na ahen ma lausing pin na ba thabak paikhetpa tangai fade haina MPR ke ranjan na phongdokhrei Manipur dagi Article 371 lauthok tabada kanaba karisu leite haina Ministry of Defence ki retired Commissioner Wairopam Norendra na phongdokhrei Amadi World Suicide Prevention Day ki thorom pangthokhrei chahi nauriban aha singna suicide tawgi chang wangli haina Health Director Dr. K Rajo na phongdokhrei Ngasigi wenadi matang asida Manipuri Paulo Shinjari Paumiyeng tabiriba mayam punumakpo ASHAPRIYA namukhana khurumjari